Climate change na purakliba amang basing miyamda khanghanbada media na achauba thodang lobiu haina Directorate of Environment and Climate Change ki Director Dr. T. Brajakumar na phongdokre. Amasung Paleldagi Aimol Taba Lambi Khunjasung na lenga ki mateng amata yaudana lanai oina paisa khainaraga semba hokre. Kurumjari Asivgi Pau Meeting Tabir Basimbu Taramnokchari Pau Sandona Pizari. Directorate of Environment and Climate Change na Sindana Leptana Chatharakpa Climate Change Reporting in Manipur Haiba Asige Taruk Suba Media Fellowship ta Saruk Yariba Paumi Singna Irakpa Report Sing Khana Nainabagi Thoram Ama Pangthokre. Porompata Laiba Department Asige Conference Solda Pangthokiba Ngasigi Thoram Aduda Directorate of Environment and Climate Change ki Director Dr. T. Brajakumar, Senior Journalist Irengbam Arun, Pradeep Panjaubam, Editor Guilds Manipur President K.H. Kogen Amadi Ukrul District, Working Journalist Union, Senapati District Journalist, Tamenglong District Journalist, AIR Imphal na Chingbasinge, Representative Kayana Sarukyaki. Interaction Program Maduga Mari Lainana Media Fellowship Fanglabasingna Makoi gi oiba Climate Change ka Mari Lainana News Stories singi Report sing su thamki ngasi pangthokiba Interaction Program Maduga Mari Lainana Director Dr. T. Brajakumar na Climate Change ki reporting ki matangda Media Fellowship Program asi chahi manga mapungfa kibaga loinana chahi taruk Fellowship asida mamangi haukraba chahi manga da kari reporting taukrabage haiba asi khanarba mathau tagani Climate change laire haiba sidi khangle ahongba asina purakliba amangba sing adu khanghanbada Mediana thodang lobiu haibagi fellowship ni news story da machang oiba wafam kharakhang natana story aduge reporting da yamna ka hena sangbagi kana balaite Climate change na maram oiraga thorakliba sing adu miyam da khanghanba haiba si department ki apambani pangthokliba fellowship asi climate change na purakliba amangba sing aduge process amadi campaign tawbagi part amasuni haiki Environment yang kiri memang kena memang kiri. Environment aku yang film dah, bohong malah aku yang film dah, kaitan aku yang film dah, hai macam ingat yang kiri sini. Aku yang film obstacle ini ngan rumah ni, hai dalam rumah ni. Aduh, climate change ana aku yang film jenis terus. Nungsu nusa ini ngasas dah, aku malah pasal wiri iba aku berfungsi lifestyle sih. Anu aku science wave aku. Anu science wave ni mana kan masih pelajari yang hona dah, awal aku itu saya. Masih kerana mungkin kok mana banyak kena medagi oleh semua orang luar punya macam. Ada ekor media sih na madu kemudian bila madu pelajari yang orang betul punya mungkin paham macam mana. Sahi taragi mamangda Pm-Istv gi makada lengakna amuktang semlam laga amuk hanal yang laktraba paleldagi aimol gi tongan ba Kul single lifeline oina chatnariba Aimol Road ngasidagi Aimol gi kul kayagi kunjasungna lenga ki mateng amata yaudana lanai oina sel khainaraga semba hokre kilometer mangarom sangba lambi semba aduga mari leinana sailawa boni koba kunja amana ngasi semliba lambi asi Aimol Setu, Aimol Kunjai, Aimol Kumbirai, Aimol Chingnunghat, Aimol Tampak, Aimol Khodompai, Aimol Ngairong, Aimol Chandongpokpi, Amadi, Aimol Kunengi Kunjali Singkun Romke, Lifeline Oriba Lambine. Masigi matakta lambi asida maitai amadi maring yauna furupta atay suchatna duna tongan batabak sing tauduna imung puri. Adubu hariba lambi asi ngasidagi chahi taret nipangi mamangdagi laingaka mari lainabasingna hanay yengbidre masina maram oiraga lambi asi nong kitang tabaga mafam kayada ising tunglaga laire aduga nong chudaba matamdana ufulna lambi asida chatliba miyoy sing amadi dukan famnibasing awaba kaya mayoknari asumna laingakna chahi tara muki mamangda Pm-Istv gi makada lambi amuktang semlam laga amuk hanna semlak tabadagi Aimol miyamna thengnariba tongan ba awaba kaya asi yenglaga kunja sungna lengaktagi mateng amata yaudana ngamjaba sel khainaraga JCB tractor amadi tata tipper sing wairaga lambi asi sembani ngasi kunja sungna lengaki mateng yaudana lambi semliba asidi koilas thabang ngamdaba natte lengaki maikaidagi lambi asibu athuba matamda matamga chunaba mawangda semgat sagat piyu haiki
मसीगी लंबी से कोई लाइफ लाइन है बता रहे बाईपास तब लंबी लेते बसीने कोई मेन सिंगल लंबी नी मोर देन 7-8 years फजन मेंटेनेंस तौद्रब लंबी नी कोई प्रजा सिंह ने जो सरकार ने कितंग ओइदगा जो सेमबीरकद्रा है ना अखोज खल्लगा याम आशा लेना लेजबनी अदुबो सेमक्त्रे सेमगनी हाइबसे फन कुइना गाइरे याद्रे हुजिक नोंजु थाजु ओइरे अदुना हुजिक लंबी से अदुगी मतिक फत्रे गवर्नमेंट सरकार से गाइरगदी कोई चथोक चछिन लंबी से यारोय हाइदुना कोइगी लेजब आइमोल प्रजा खुदिंगमकना कोइगी हुमांगी ममन हाइबा तारे सिने कोइ लंबी से यारी मखै ब्लैक टॉप दी कोइ तौबा ngамद्रगजु यारी मखै दी कोइ क्वालिटी लेना हंदक लाकदौरिबा विंटर फौबा चटपा याबगी कंडीशन दे कोइ सेमबनी अदुना सिगी क्रेडिट से कोइ आइमोल कम्युनिटी दे पिजनिंगी ngasi malem sinba thungna pangthoknariba World Youth Skill Day thauram Chandel District ki Liwa Changning da leiba St Paul Higher Secondary School da school asigi Oza Singh Forest Staff Singh amadi Mahiroi Singh saruk yaduna pangthokre ngasigi thauram asida DFO Chandel and Munal Mitei amadi school asigi principal Father Benjamin saruk yaduna pangthokiba thauram da chahi asigi thamliba theme Youth Empowerment through AI and Digital Skill Game matang da Gupna Khangan Kibaga Loinana Mahiroi Amadi Nahasingna Aikoigi Akoibagi Saktam Kanbada AI Artificial Intelligence Amadi Skill na Laugadaba Thaudangi Matangda Khangan Ki En Munal Maitei Malem Asina Aikoi Mioiba Yauna Thawai Panba Singbo Hinghalibani Adubu Hangningliba Wahangdi Aikoi Mioibana Mahausa Lairembiga Kayam Nungsinana Hingminari Haibasini Masigi paukumdi ngasigi mahiroi amadi naharol singna piba tabani mioi bana chakhotpagi mingda aikhoidi akoibagi saktambu asuki matik sokhalle adubu afaba environment amaga loinana afaba khunai ama sembada aikhoigi tungi poram ama thidokpa changi masidani artificial intelligence laugadoriba thaudang asi maram nahasingna artificial intelligence amadi skill sizinaduna aikhoigi akoibagi saktam amadi khunai asibu kanminasi haike Mayang Imphal Assembly Constituency ki Bengon Lokok amadi Wabagai Constituency ki Haibang Wakhong Khul ani Samnaba Imphal Tural matakta saba horamlaga machi lengdena leiriba Valley Bridge asi athuba matamda loisendragadi miyamgi oiba achauba iho lakna basem saba loire haina Joint Youth Development Committee Mayang Imphal Maitei Pangal ki President Chesam achaubana haikre Hiram Masiga Mari Lainana Bengon Youth Development Association Lokok Youth Development Committee amadi Joint Youth Development Committee na sinduna pangtokpa paumi singna unaba amada achaubana makha taraduna thong asi Manipur State Rural Road Development Agency na PMGSY gi makhada lupa crore ahum makhairom changna sabani thong asi contractor singna thong asagi makhong ani hairam laba matung thong sabagi yot sing puraklaga thanamle Yot Singh asisu marakta kolhing kaya amasu yauri adubu hariba Yot Singh adu ngasi fauba pankhattabagi mathakta thong sabagi makha taba atai thabak pumba lepkhibadagi chahi asigi anganba sarukta Bengon Youth Development Association Lokok Youth Development Committee amadi Joint Youth Development Committee ga department gi official amadi thikadar yauraga faminabada chahi asigi me thagi manungda thong asi loigani haina yanakhe Madugi matung ina thong makhongda leibak khara hairam laga thong sabagi thabak pumba lepki asigumba fibam asidagi mahaki maikaidagi departmenta thabak lepa asigi matangda RTI thabasu paukhum piraktre asumna thong loishindaba asina maram oiraga maikai asomgi miyamna thengnariba awaba kaya asi lup ahum asigi maikaidagi su Manipurgi governor da wakatlagani loinana thabak asisu athubada loidragadi Lup ahumna miyamga loinana akanba khongjang sangsilagani haiki Department na madi government na mafam sidaida khoi gi bridge habina ba ina hawrami ba policy atubada loisan biu haina department gi masa eso masa yauna gather sing thabuk suri ba kambu sing yauna haribo pista puna phaminare
ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯃꯣꯏꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯃꯦ ꯐꯥꯎ ꯃꯅꯨꯡꯗ ꯊꯕꯛꯁꯤ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯦ ꯑꯗꯩꯗ ꯃꯣꯏꯅ ꯑꯦꯄ꯭ꯔꯤꯜ ꯐꯥꯎꯇꯪ ꯄꯤꯌꯨ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯐꯥꯎ ꯃꯇꯝ ꯄꯤ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯐꯥꯎꯕꯁꯤꯗꯩꯗ ꯂꯩꯇꯥꯜ ꯂꯩꯕꯥꯛ ꯈꯔꯁꯦ ꯑꯁꯣꯝ ꯋꯥꯡꯕꯁꯨ ꯁꯣꯝ ꯋꯥꯡꯕꯁꯨ ꯒꯥꯔꯤ ꯈꯔ ꯍꯥꯏꯁꯟꯅꯔꯝꯃ ꯀꯥꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯡꯁꯤꯒꯤ ꯅꯃꯨꯅꯥ ꯑꯃꯐꯥꯎ ꯎꯕ ꯐꯪꯗꯦ ꯃꯔꯤ ꯂꯩꯅꯕ ꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯀꯔꯤꯒꯨꯝꯕ ꯃꯤꯠꯌꯦꯡ ꯆꯪꯗꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯗ ꯃꯁꯤꯒꯤ ꯑꯏꯕ ꯆꯦ ꯑꯃ ꯄꯤꯔꯅꯤ ꯃꯤꯌꯥꯝꯒꯤ ꯍꯛ ꯐꯣꯡꯅ ꯁꯈꯨꯜ ꯇꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯍꯛ ꯂꯨꯞ ꯇꯧꯔꯤꯕ ꯁꯤꯒꯨꯝꯕ ꯊꯤꯀꯥꯗꯥꯔꯁꯤꯡꯁꯦ ꯃꯁꯨꯝꯕ ꯊꯤꯀꯥꯗꯥꯔꯁꯤꯡꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯅꯤꯡꯉꯩꯗꯃꯛꯇ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯋꯥꯀꯠꯂꯒꯅꯤ ꯑꯃꯗꯤ ꯆꯦ ꯊꯥꯔꯒꯅꯤ ꯃꯣꯏꯒꯤ ꯃꯊꯛꯇ ꯀꯦꯁ ꯇꯧꯔꯒꯅꯤ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯤꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯊꯝꯖꯔꯤꯁꯦ Youth Empowerment through AI and Digital Skill haiba themda World Youth Skill Day gi thoram Department of Computer Science DM College of Science Dhanamanjuri University Manipur na sindana World Youth Skill Day gi thoram DM College of Science Dhanamanjuri University gi room number 73 da pangthokre thoram maduda DM College of Commerce Dhanamanjuri University gi Principal Professor KH Rajan Singh DM College of Science DMU के Department of Computer Science के Head G Jayanta Kumar Sharma DM College of Science Teacher Association and Head Department of Electronics DMU के President CH Biren Singh na Maru Oiba Presidium Member Singh Oina Saruk Yakibaga Loinana Oza Singh Amasung Mahairoi Kayana Saruk Yaki Thorom Maduga Mari Lainana Department of Computer Science DM College of Science DMU की Assistant Professor Dr. Henrietta Kumalambamna Empowering India Youth through AI and Digital Skill की matangda Resource Person ओइना वांगांखी थौरम मदुगा मरी लेनना DM College of Science DMU Department of Computer Science की Head G Jayanta Kumar Sharma अमसुंग Department असिमकी Assistant Professor Durga Mohan Polemna हौजिकी ओरिबा मालेमगी अहोंगबा असिदा AI अमसुंग Digital Skill असी यामना मरु ओइरे लमदम असिगी talent leiraba mahiroi singda masigi wakal loksing asi khangdaba yadaba ama oire lairik hairaga skill yaudrabadi lenga ki thabak ta hodaba singda khudong chadaba kaya leigani loinana lenga ki maikaidagi su AI left yauna makhal kaya gi thabak sing lokhatpa mathau tari phongdokhi अकोई यूथ सिंजे स्किल धरा हाइरगा चखो पास आउट तौरगांदा थबक अमा फंगद्रगसु स्किल दुगी मतेंगना युमदा खंगदे कंपनी दा खंगदे करिम तौरी नसागी अर्निंग लाइनी नंग हिंगबा ngani nang hingadi samaj hingani samaj mai contribution lakani haiba theme sinewa tawdabu masigi observation sidadi magi emphasis kari da pige bo youth empowerment through AI and digital skills haira AI gi through the our digital skills sai the computer gi kari gi tawriba digital world gi sigi through sida kai gumba skill gi opportunity mayam lai nawe adugi skill sing to khango amana ra haira sakho college ai out organda ababa sinpham ma paidana company da khangde masai khangde adwaina hingba ngam no hono haibagi gyan sandok ba haitare ngasi अखोई पृथ्वी द लैरिबा मी मयाम सिंग असे मसी लोइना तमिबने मसीगी अपॉर्चुनिटी सी अखोई मणिपुर द लैरिबा याम टैलेंटेड ओब यूथ सिंग असिदा मसीगी AI की स्किल से मसी पिहो बदरका लै अदुना गवर्नमेंट की साइड की AI की मसीगी स्किल लैननबगी नमक्ता AI लेफ थमनबा अमुक एक्सपोजर तौननबगी नमक्ता वर्कशॉप सेमिनार क्यामा तौरकांदा पृथ्वी द होंगलिबा मसीगी मफम मसीदा अखोई यूथ सिंग असी योक्सनबा मसी तंगाई फति हैना लौई Lions Club of Imphal Chanura Lions Club International District 322D gi chahi gi thoramga loina na 2025-26 anobagi Board of Directors singe installation cum induction thoram khurai ahongai leirakta leiba tantra bautik ta pangthokre thoram maduda Lions Club of Imphal Chanura gi President K Premila H Mani Kumar W Gopi Mohan TH Keso Singh N Gojendro amasung Dr. N Lintoina Maru Oiba President Member Singh Oina Saruk Yakibaga Loinana Miyoi Kayasu Saruk Yaki Thorom Madugi Manung Chana Lions Club of Imphal Chanuragi President K Premilana Lions Club of Imphal Chanurana Lamdam Asiki Awa Ana Taraba Singda Kharada Oirabasu Kok Naba Pandamda Medical Camp Yauna Matamgi Angamba Mateng Pangduna Lakli Makatana Su Mateng Pangnaba Pandam Adumak Thamli Haiki Lions Club of Imphal Chanura si koi nupi khaktagi oiba dugumba club ama khakni akoi club sida akoina praja gi seba tawba laita laira atona ta mayam gi khoina mateng pangjaba koi disaster management ni khangde akoi awar pa mayam jing de akoina leijaba akoi gi club ta gi paisa khaina jaraga akoina angamba mateng pangjaba ne akoi gi thodang se
Association of CC School Alumni gi maru oiba alumni partner ama oiriba CC School Friends na chahi gi oina fonglakpa souvenir singi marakta yamna maru oiba publication ama oiriba The Archive ngasidi Manipur State Central Library gi Chief Librarian Dr. R.K. Urmilana mafam ama piduna state asigi langai oiriba library amadi miyamge lan oibang amle haina larik asibu library asimaki Chief Librarian da kusin nabagi thoramda CC School Friends ki President Laistrom Gunana Fongdokre Akhanana the Archive hariba publication asida Churchan Maharaj ki mingda listing amaga chamapan kun mapanda linkhatlamba school asigi puwari school asigi damak matam chupada yaifanabata khanbiramba laioi kraba oja singi punsi wari amadi makoina lauramba thaudang sing ningthina lengsilaba article sing amadi school asidagi haurakiba masak thoklaba misak singi mai pakpagi wari mapung oina lairik asida yauri asida sunatana tungda horakliba mahiroi singna tamjanafam oiba oza amadi mahiroi anigi marakta leiba senglaba marigi khudam oiba thauram singi mami sing yauri The Archive hariba larik asi Dr. R.K. Lenina Chief Editor aduga Ningthemba Chingsubam amasung Laistrom Gunana mathang sina Joint Editor sing oiduna fongbani tungda kanarakani khanduna larik asibu mafam chana cheksina thamnabagi wakhalonga loinana ngasigi khongthang asi laurakpani ai basingi khorjaidagi thokiba wareng sing asi karigumba larik sing asi thengnaduna nainarubadagi kanagumba scholar singna pibirakpa suggestion sing su taramna laugani haiki Yang dipilda ana rose kodomo ya koi Dr. Sinamra je Dr. R.K. Lenin asina singba Dr. Bhaimujana sing koi makoina bira ko contribution because aduko sumrata koi gi my 10 students koi mount everest among the garba mahaki uba kunsi wari man khangti ba asina singba khatang panjabani asimu ma sing je koi gi documentation moina koi na thamjabani masibu koi gi hawari bana haron amasung rangba leinaringba singna Lainnya betul mengaina bahaya ni semjaba tumba dokumentasi ni. Indian Red Cross Society Imphal branch samadi city police ka pulaga matau karamna khudakta thorakpa thaudo wathok kayada asok apan yaurakpa matamda matau karamna first aid pigani haibagi matangda khwairamban kaithal anigi mayaida awareness pangthokre Thoram maduda city police ki OC police personnel kayasu saruk yakhi Indian Red Cross Society Imphal branch ki thomi kayana matau karamna khudakta thokpa thodok amada soktuna leiraba miyoi amabu ahanba oina thengnaba matamda karamba makhalgi first aid pigani amadi karamba makhalgi mateng pangani haiba miyamda takhi pangthokliba thoram masigi matangda Indian Red Cross Society Imphal branch ki General Secretary Athopam Nabachandrana Imphal kaithelda miyam napunba amadi tongan ba pamdaba thodok kaya thokpa matamda ahanba oina thengnaba asi police personnel oibana police personnel sing asida first aid matau karamna pigani haibagi matangda pangthokpa thoram amani haiki City Police Station gi akoi bada hai tare thoi ba accident oi ba yai natraga any kind of casualty semi wandare tamghai mamang da khoi thang thilame katin thilame hai bai kari kari adu mayam le adu incidents emergency situation sing da hana thengna je khoi police personnel sing sina dum hekta thengnai ko aduna hospital yaudringai ambulance nungbenz natraga doctor yaudringai kanda sai gi khoi police personnel sing aha ma thengnari ba sing sina moina akhoi gi mi du gi life save tawna na ba kari kari first aid pi ba ya ba ge kari assistance pi ba ya ba ge haibagi training pizza boy na koi moi police personnel sing sida city police ki first aid ki training ama tawjabane Huzik atemba break amatang langminasi Canberra Industries Thamabun Masnam Lekai opposite DM College the Labana July Tramatu de Kunanga Faw Yam Chorba offer on Pizari Madudi school bag ani labada bag ani hapchagani amadi bag amalay 20% off Pizari Miam Su and Kangaraba can back to school college seminar workshop sports airbag traveling bag rank on a chingbaluina Pambigani Luina schools in the Oiba upon uniforms to Pambigani Amasung uniform Akal Kurimaki Apam design the customized order to Yagani
free plastic surgery consultation camp at Caesar Hospitals, Langol from 12 to 19 July 2025 in observation of National Plastic Surgery Day 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 9007 94 or 9611 609611. Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Chahi nifu hena babina haiba maming asina anala yengi lamda thazaba quality leiba amadi cheksin na honabagi kudam oiduna lakli diagnostic tagi horaga multi speciality hospital amadi cancer care fawbada babina na mangzil thaduna lakli haujiga muk makhata na changsilaktuna mayamgi mafam da kodol tamjari babina Institute of Nursing Manipur Nursing Council nasu recognize tawraba matam ga chunarba classroom advanced lab sing leijeri babina multi speciality hospital amadi AOI babina specialty hospital da clinical training fangbiyo expert faculty nupa amasung nupi gi tokhai ba hostel sel yamna changdana babina hospital amadi khongbu oiriba institute sing da thabak tawbagi khudong jaba su pizari hauzik admission hojare suknatagi sit nipu khaktani ahan balakbada khudong saba pijagani babina Institute of Nursing nurturing care inspiring growth Sajiwa Zel Road Khabai Soi Imphal East Soccer company gi crown material chahi yankhai suraba soccer company gi crown material hauzik market ta phangbiragani mahaw yamna leiba pisu yam chawba crown material saman mayam su mahaw yengbiu crown material matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break ki matung makha tarakpa pauda Mukta Bharat campaign ge makha chatharakpa oina District Administration Jiribam and District Child Protection Unit Jiribam anina sinduna Jiribam Higher Secondary School amadi Lalpani Government High School da nongmagi oiba awareness program kam poster campaign pangthokre Child Welfare Committee Jiribam gi member Romana resource person oina wangangladuna POCSO Act 2012 amadi the Prohibition of Child Marriage Act 2006 asi maru oina angang singbo ngak senaba semban loni chahi sudriba angang singna yum kai panba madudagi tholakpa afa fattaba kaya thingnaba lo makhal amani hauzik angang singe mathakta thokliba crime kaya dage ngak thoknaba lepa leitana awareness campaign amadi poster campaign sing asi Jiribam district ki akoibada leiriba lekai Khul Singh amadi school na chingba mafam singda pangthokpani haiki awareness kam poster campaign aduda DCPO Jiribam Hais Ibeyai masu sarukya khe Kumbi AC ki MLA Sanasam Premchandrana AC asigi chawkhat thaurangi paikhalakliba thabak thoram sing uraga MLA ga punna chatminaragani haina atopa political party da yauruba AC asigi manung chanba Kumbi IB Road Ward number 3 da leiba imung kunni thoige miyoi sing MLA Premchandra da changlakre amadi makhoibu MLA na taramna okre
MLA ga punna chatminanaba amadi ward asigi chawkhat thaurangi thabak kaya paikhatnaba haukiba tang mapanda imung kunithoi asina semkiba Sanasam Premchandra MLA Kunmapan Kumbi AC Supporter Committee Kumbi Polling Station 29/27 ki Thomi Singh Amadi members Singh Adu Kumbi IB Road Ward number 3 dagi Yumnam Ongbi Ibem Chana Luchingduna Mongsangai Dalaiba MLA gi Yumda Laktuna ngasi Sakhang Maikhang na bagi Mifam Amasu Pangtokre Loinana MLA na Tawhaningba Thabak Kayagi Maramdasu Khana Nainaki Manipur State Sumang Lila Council ki Thaupuba Singh Assam ki Hozaida numit tara mangani chathagadaba workshop amada saruk yarunabagi damag ngasi Imphal thadokre ngasi gi khongchat aduda Sograkpam Hemanta na chingba masak nairaba Sumang Lila gi artist amadi Thaupuba Singh su yauki Mitai Irol Iyek Loina Sinlon Apunba Loop Assam Milal gi lamjeng makada Milal Hozai Pana Sembaga Loina na numit tarani gi oiba Mitai Mayek Takpi Tambibagi Thoram Amasu Hogdokre Huzai Odawipur Ithau Ikan Khubamda Holda Milal Hozai Pana Semba Amadi Mitai Mayek Takpi Tambibagi Thoram Aduda Milal Assam ge President K Pramod Seram Hirajit President Thaunausam Nairenjau Thokchom Brajakumar Siram Sasi Taurem Siam Pandom Sanjoy Su Sarukyaki Thauram Maduda Seram Hirajitna Assamda Choina Kundarabasu Aikoi gi lon amasung mayek aikoi pumna magna khangnaba hotnaminasi Assamda aikoi gi lon official lon oire loinana Maitai Mayek su government school singda tamba hokre aduna tungi mirol singidama khalaga aikoi pumna mag Maitai Mayek khangba mathau tare haike Thauramgi President Pramodna Hozai gi kun sin thongna Mitai Mayek tamnaba hotnarasi haike Sinam Thonglena Milal Assam gi lamjing makada Hozai gi Mitai gi Kun Singda Maitai Mayek Tamnabagi Thaurang Taurakliba Asida Mayamna Saruk Yabiyu Haiki Thauram Loiraba Matungda Milal Hozai Panagi President Oina Takhelakpam Hazari Vice President Haubuzam Sonia General Secretary Sinam Thonglen Education Secretary Seram Sachi Khankre Thauramgi Manung Chana Sinam Thonglena Milal Assam gi lamjing makada Hozai gi Mitai gi Kunsingda Maitai Mayek Tamnabagi Thaurang Taurakliba Asida Mayamna Sarukyabiyu Haike Aroibada Maroiba Pau Amuka Nepizari Climate change na purakliba amang wasing miyamda khanghanbada mediana achoba thaudang laubiyu haina Directorate of Environment and Climate Change ki Director Dr. T. Brajakumar na phongdokre amasung palel dagi aimol taba lambi khunja sungna lenga ki mateng amata yaudana lanai oina paisa khainaraga semba hokre Huzik fawbagi oina STB na pizza pau matang asda losinjare miteng tabir pumna makpu amuka na krumjare